हेना अवा इपाक्ता लंथबगुम थोख्रे मिन्ना उबगा वाखलना खनमनिना चिनगे खुदगा मानदबगु मानरक्त्रबदा महाक अवाबा ओइरे अमुक उरिबा नुपीदुगे मयेक सेंद्रब सक्तम मदुगे मरुमदा यामना फेमिलियर ओइबा वॉइस दुना आई लुसीनी आई लुसीनी आई लुसीनी आई लुसीनी हाइदना हंजन हंजन अनिर अहुमलक अमुक चिनबान कांगले मसिदोरे मसादो हेन हेना साबुंग साबुंग लावबा हेले थोंजिलदुदा लेपना लेपना खुलाम तोइना मंगोद डॉक्टर डॉक्टर लाओ अगी नाक्सिदा नंग अइबु खंगद्रबो डॉक्टर नंगी न चलुसीने असी हारदना हंजन हंजन मंगोदा येंगलगा हाइदे मिहुलगी खोंजेलदो लमजें चनबदौना कन्न कन्न यांगसिलै खौरी चरमसु फुंगले नुंसासो चाउन चाउन होले तंजा सिदने हौजिक्ति थोंजिंद लेप्तुना लेबि नुपीदो मागी मनाक्तमना चंगचिलै लेप्तना अदुगा मागा मायोकनना लेप्दरे ngasai wai mayek sing ubo phanglamdraba saktam mado mayek sing uri mit mangda mane khonjal ga saktam ga hujikti chanarakle mitna uriba maina chakhibagi karum karum toba maithongsi lucy ubda doctor wenba thakatpa duloi asiba singamdraba thawaidi lairam len jongomde koi pai pai dun lei habdo chumle dana khale lucy do mikup khara hospital corridor da leplam naga muk mangkhre मिहुल्दी लेप लेटना चोंगले मफम तादे मासु कुइना कॉरिडोर अदुदा कुइना लेप्त्रे मागी ड्यूटी तारिबा रूम अदोमदा प्रपप लाइ मागी रूम दु योबगा मसादो ने हेक्ताइ डॉक्टर रेजिनादी टेबल दुदा तुमदुना दुम मची लेंगदना लेरमे योहेनबा मसादो तुमिन तासिनदना ले मागी चार दु फमदगा कैदो गदबनो हाइबा मा मसासु खंगजदे कोक तो पाइरगले वखल थोक्तबगी मोंगदा असुमना अहिंग दु सोख्रे मथंगी नुमिने मॉर्निंग शिफ्ट की मोज चिंदबा अतोपा मागी कलेक्सिंग लाक्रे डॉक्टर विहनबा डॉक्टर रेजिनासु मयुमदा हंद्रिंगे आईसीयू द लेबदोमदा डॉक्टर रामी अमदी डॉक्टर सिलागी करंब कंडीशन द लेरी खंगनिंगबना लाई मखोयगी फैमिली की मेंबर सिंग दगे मदी मखोयबु लाइंगलिबा डॉक्टर दगे ताबा फंगले मदुदी यामना किनिंगाय ओइबा स्टेज अमदा लेरंबदगे डॉक्टर रामेदी उसिनाचिन खर फरे मसागे अनाबदगी तपना तपना रिकवर तौरक्ले अदुबु याम नुंगाइतबा पाव अमना एक्सीडेंट दुना मरम ओरगा डॉक्टर सिलागी ममित अनिमा उद्रे अदुना मखोय इमुंग मनुंगी मियोसिंगना मपाल लंगी अचौब हॉस्पिटल दा कांटेक्ट तौनरगा नोंनिनी सिदा कोर्निया ट्रांसप्लांट तौबगी मदुराइदा पुरगेना हाइदना वारेप अमसु लौरे डॉक्टर सिलासु रिकवर तौरे हाइबबु ममित उदबा खक्ता ngaire पाव सितारुबदा तासेंगा डॉक्टर युहेनब नुंगाइजरमदे असुमना अनाब ngayak hanglamlaba matu डॉक्टर युहेनबसु मयुमलमदा हनख्रे ngasi मा ड्यूटी लेते अहिंग अमा ड्यूटी तौरुबगी ओपले मयुम यौरगलबसु महाक हाइपर ओइरे अदुमा मसादा टेंशन अमा लोइना दुना अदुमक ले फुल ऑफ टेंशन ने मंगोंदा लेरिबा टेंशन से बाथरूम अदुदा सवार इसिंग दुना मसापु म यहेल इसिंग की इरिक सिंग अदुना मकोकते जेसिलगा इंगदबोइनिंग बाथरूम अदुदा मसा पुंबा अयिंग बिसिंग लोकलगा वाखल की मैसा कोकदबोइनिंग वाखलदा ट्रैफिक जाम थोकपगुम मागी थोपमा पंखंदा खले करिगुंबा नुमिदांग अदुदा डिनर पार्टी सिलमद्रबदे डॉक्टर रामे अमदी सिलागी ngasi ओइबा कंडीशन से खक ओइरमला मखोय नि की कंडीशन से माना रेस्पोंसिबल ओइ माना थोन मंगाक्तने ब्लेम तौजे इसिंग मरिक सिंग अदुना मसादु फुरसु वाखल की चरांगनबदुदी को हाइबे याद्रे फना कुइना मा बाथरूम अदुदा लेरबा मतु पुंखाय मा खरा हेलप मया लेरगा मागी रूम द लाए ड्रेस सोंगतोकलब मतु किचन द चंगलकपदा कॉफी लोनगे तवे गैस अदु ऑन तौबगा लाइटर दुन चुखले अदुगा सस्पेन अमदा संगोम खरा हाबलगा साले अदुगा माना किचन द थारिबा डाइनिंग टेबल की चौकरी अदुदा फमनगले खदांग सौरगा फिलोसॉफी लौबा मिगुम वाखल यामना वांगबगी मोंगदने माना लेबा पोस्टु तासेंगना मा वाखन की योलिंगदगी मनिंग तंबा ngamjadre mahak तासेंगना अवाब हाइबदो ओइरे पंखन खंजन मन मरम ओइ मसा पुंबा योलिंग थांगरे असुम टेबल दुदा उंगदुना लेरिंगे काठी मनम नमदोंग तौरे मा कंगाउ नरबा मरकता अम वाखल तारे
ꯁꯁꯄꯦꯟꯗ ꯍꯥꯞꯄꯒ ꯂꯣꯜꯂꯤꯕ ꯁꯪꯒꯣꯝ ꯑꯗꯣ ꯄꯥꯊꯔꯒ ꯂꯩꯕꯗꯨ ꯎꯔꯦ꯫ ꯗꯣꯛꯇꯔ ꯌꯦꯟꯕ ꯑꯣ ꯁꯤꯠ ꯑꯁꯤ ꯍꯥꯏꯔꯒ ꯒ꯭ꯌꯥꯁ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯦ ꯑꯗꯨꯒ ꯂꯩꯊꯩ ꯃꯩꯗꯨ ꯇꯞꯅ ꯈꯔꯗꯤ ꯄꯥꯊꯈ꯭ꯔꯦ ꯑꯗꯨꯕꯨ ꯁꯪꯒꯣꯝ ꯑꯗꯣ ꯀꯣꯐꯤ ꯑꯃ ꯂꯣꯟꯕ ꯌꯥꯕꯒꯤ ꯆꯥꯡ ꯑꯃꯗꯗꯤ ꯌꯥꯎꯔꯤ꯫ ꯂꯦꯝꯍꯧꯕ ꯁꯪꯒꯣꯝ ꯈꯔꯗꯨ ꯃꯨꯟꯅ ꯁꯧꯍꯜꯂꯕ ꯃꯇꯨꯡ ꯀꯞ ꯑꯃꯗ ꯍꯩꯔꯦ ꯑꯗꯨꯒ ꯅꯦꯁꯀꯦꯞ ꯀꯣꯐꯤ ꯁ꯭ꯄꯨꯟ 3ꯃꯨꯛ ꯍꯥꯞꯄꯦ꯫ ꯈꯥꯔꯤꯈꯩ ꯀꯣꯐꯤꯒꯤ ꯃꯍꯥꯎ ꯐꯪꯕꯒꯨꯝ ꯃꯥꯗꯤ ꯀꯣꯐꯤꯁꯤ ꯃꯍꯧꯁꯥꯗꯒꯤ ꯈꯥꯔꯞ ꯊꯛꯄ ꯄꯥꯝꯃꯦ꯫ ꯀꯣꯐꯤꯗꯨ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯇꯦꯕꯜꯗꯨꯗ ꯊꯝꯂꯒ ꯃꯊꯟꯇ ꯊꯛꯂꯦ꯫ ꯁꯤꯞ 2-3 ꯆꯤꯡꯂꯒ ꯑꯃꯨꯛ ꯇꯨꯃꯤꯟ ꯂꯩ꯫ ꯀꯣꯐꯤꯗꯨ ꯊꯛꯄꯗꯒꯤ ꯃꯁꯥꯗꯨ ꯉꯥꯏꯍꯥꯛ ꯐ꯭ꯔꯦꯁ ꯑꯣꯏꯕꯗꯧꯅ ꯇꯧꯔꯦ꯫ ꯋꯥꯈꯜꯅ ꯄꯨꯅꯤꯡꯕ ꯃꯥꯏꯀꯩꯗ ꯀꯣꯏꯄꯨ ꯄꯨꯗꯨꯅ ꯆꯠꯂꯝꯕꯗꯣ ꯈꯔ ꯐꯔꯛꯄꯗꯧꯅꯁꯨ ꯇꯧꯋꯦ꯫ ꯀꯣꯐꯤꯗꯨ ꯊꯛꯄꯗꯒꯤꯗꯤ ꯁ꯭ꯇ꯭ꯔꯦꯁ ꯈꯔ ꯍꯟꯊꯔꯛꯂꯕ ꯃꯇꯨꯡ ꯇꯦꯕꯜ ꯃꯊꯛꯇ ꯊꯝꯂꯤꯕ ꯅ꯭ꯌꯨꯁꯄꯦꯄꯔꯗꯣ ꯑꯃꯨꯛ ꯄꯥꯏ꯫ ꯄꯥꯅ ꯀꯣꯐꯤ ꯀꯞꯇꯨꯃ ꯊꯛꯄ ꯂꯣꯏꯈ꯭ꯔꯦ꯫ ꯀꯣꯐꯤꯗꯨ ꯊꯛꯄ ꯂꯣꯏꯕꯒ ꯃꯄꯥ ꯆꯥꯅꯅ ꯃꯥ ꯅ꯭ꯌꯨꯁꯄꯦꯄꯔꯁꯨ ꯄꯥꯕ ꯂꯣꯏꯁꯤꯜꯂꯦ꯫ ꯑꯗꯨꯒ ꯉꯟꯇꯥꯅ ꯉꯁꯤꯗꯤ ꯆꯥꯛ ꯊꯣꯡꯒꯦ ꯊꯧꯔꯥꯡ ꯇꯧꯔꯤ꯫ ꯈꯥꯃꯦꯟ ꯑꯁꯤꯟꯕꯗꯨ ꯁꯂꯥꯗ ꯁꯦꯝꯅꯕ ꯁꯣꯏꯕ ꯍꯧꯔꯛꯄꯗꯨꯗꯅꯤ ꯃꯁꯥꯗ ꯋꯥꯈꯜ ꯑꯃ ꯈꯪꯍꯧꯗꯅ ꯂꯥꯛꯑꯦ꯫ ꯌꯨꯝꯁꯤꯗ ꯃꯍꯥꯛ ꯃꯊꯟꯇ ꯂꯩꯕꯁꯦ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯑꯗꯨꯅ ꯌꯨꯝꯁꯤꯗ ꯃꯥꯒꯤ ꯍꯦꯜꯄꯔ ꯑꯣꯏꯕ ꯃꯇꯦꯡ ꯄꯥꯡꯅꯕ ꯅꯍꯥ ꯑꯃ ꯊꯝꯂꯒꯦ꯫ ꯊꯝꯕ ꯇꯥꯔꯁꯨ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯊꯝꯂꯒꯦ꯫ ꯃꯥꯒ ꯇꯤꯟꯅꯕ ꯐ꯭ꯔꯦꯟ ꯁꯔꯀꯜꯗ ꯑꯣꯏꯅ ꯊꯦꯜꯂꯒꯦ ꯈꯜꯂꯦ꯫ ꯍꯥꯏꯅ ꯃꯍꯥꯛ ꯋꯥꯈꯜ ꯈꯔ ꯅꯨꯡꯉꯥꯏꯔꯤꯉꯩ ꯃꯥꯒ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕ ꯑꯃꯗ ꯀꯣꯜ ꯇꯧꯏ꯫ ꯌꯣꯍꯦꯟꯕꯅ ꯍꯜꯂꯣ ꯁꯨꯔꯦꯁꯅ ꯈꯨꯝꯃꯦ꯫ ꯍꯜꯂꯣ ꯚꯥꯏ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ꯫ ꯍꯥꯏꯌꯨꯅꯦ ꯚꯥꯏ꯫ ꯑꯩ ꯏꯊꯟꯗ ꯌꯨꯝꯗ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯌꯨꯝꯗ ꯊꯝꯕ ꯌꯥꯕ ꯅꯍꯥ ꯋꯥꯈꯜ ꯈꯔ ꯇꯥꯕ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡꯗ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯕ ꯅꯨꯄꯥ ꯍꯦꯜꯄꯔ ꯑꯃꯇ ꯊꯝꯕ ꯄꯥꯝꯃꯦ꯫ ꯑꯗꯨꯒꯤ ꯅꯪꯗꯤ ꯍꯥꯟꯅꯁꯨ ꯈꯪꯅꯕ ꯃꯌꯥꯝ ꯂꯩꯕꯅꯤꯅ ꯍꯪꯒꯦꯅ ꯇꯧꯕꯅꯦ꯫ ꯚꯥꯏꯗꯤ ꯁꯪꯒꯁꯨ ꯂꯩ꯫ ꯑꯦꯅꯤ XYZ ꯑꯃꯗ ꯍꯦꯛꯇ ꯊꯝꯕꯗꯣ ꯅꯨꯡꯉꯥꯏꯇ ꯇꯧꯕꯅꯦ꯫ ꯁꯨꯔꯦꯁꯅ ꯄꯥꯎꯈꯨꯝ ꯄꯤꯔꯦ꯫ ꯑꯗꯨꯒꯤꯕꯨꯗꯤ ꯑꯩꯅ ꯈꯪꯕ ꯊꯥꯖꯕ ꯌꯥꯕ ꯃꯤꯕꯨꯗꯤ ꯂꯩꯅꯦ꯫ ꯑꯗꯣ ꯚꯥꯏ ꯃꯗꯨꯅ ꯅꯪꯒꯤ ꯅꯥꯏꯇꯣꯝ ꯇꯥꯕ ꯑꯆꯤꯛꯄꯗꯨꯗꯤ ꯃꯗꯨꯅ ꯌꯥꯝ ꯂꯣꯡ ꯇꯥꯔꯝ ꯁꯣꯂꯨꯁꯟ ꯑꯣꯏꯗꯨꯅ ꯀꯣꯛꯍꯟꯕꯗꯤ ꯉꯝꯂꯣꯏ꯫ ꯃꯗꯨ ꯈꯪꯅ ꯆꯠꯂꯣ꯫ ꯁꯨꯔꯦꯁꯅ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥ ꯑꯃ ꯅꯥꯀꯣꯏꯅꯅ ꯃꯅꯨꯡꯗ ꯑꯥꯔꯊ ꯑꯃ ꯂꯣꯠꯂꯒ ꯌꯥꯎꯔꯤꯕꯗꯣ ꯏꯔꯥꯏ ꯂꯥꯏꯅ ꯌꯣꯍꯦꯟꯕ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯈꯪꯅ ꯈꯪꯆꯤꯟꯅꯗꯕ ꯁꯥꯗꯨꯅ ꯍꯥꯏꯔꯦ꯫ ꯚꯥꯏ ꯂꯣꯡ ꯇꯥꯔꯝ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯍꯌꯦꯡꯋꯥꯏ ꯇꯨꯡ ꯀꯣꯏ ꯐꯥꯎ ꯑꯩꯒꯤꯗꯤ ꯍꯦꯜꯄꯔ ꯑꯣꯏꯅ ꯑꯗꯨꯃꯛ ꯊꯝꯃꯒꯦꯅ ꯈꯜꯂꯦ꯫ ꯃꯗꯨ ꯆꯠꯅꯕ ꯌꯥꯔꯣꯏꯗ ꯚꯥꯏ꯫ ꯍꯦꯜꯄꯔꯒꯤ ꯋꯥꯔꯤꯒ ꯂꯥꯏꯔꯤ ꯅꯨꯄꯤ ꯊꯤꯖꯟꯅꯕ ꯇꯧꯔꯁꯦ꯫ ꯅꯥꯏꯇꯣꯝ ꯇꯥꯔꯒ ꯂꯩꯕꯅ ꯀꯥꯟꯅꯔꯔꯣꯏ꯫ ꯍꯣꯁꯄꯤꯇꯥꯜꯗꯨꯅ ꯑꯗꯨꯝ ꯅꯪꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯗꯨꯅ ꯂꯩꯌꯨ ꯍꯥꯏꯕ ꯌꯥꯔꯣꯏꯀꯣ꯫ ꯅꯪ ꯑꯉꯥꯡ ꯅꯠꯇꯦ꯫ ꯑꯣ ꯍꯦꯜꯄꯔ ꯑꯃꯈꯛꯀꯤ ꯋꯥꯐꯝ ꯍꯧꯗꯣꯛꯂꯨꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯀꯔꯤ ꯀꯔꯝꯕ ꯋꯥꯔꯤꯁꯤꯡꯅꯣ ꯀꯣꯠꯇꯅ ꯄꯨꯁꯤꯜꯂꯛꯏꯁꯤꯕꯣ꯫ ꯑꯆꯨꯝꯕꯗꯨꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯃꯁꯤ ꯐꯦꯛꯅꯦ꯫ ꯐꯔꯦ ꯃꯇꯝ ꯈꯔꯒꯤ ꯍꯦꯜꯄꯔ ꯑꯃꯗꯤ ꯑꯩ ꯄꯤꯔꯒꯦ꯫ ꯑꯗꯣ ꯅꯨꯄꯤ ꯑꯃ ꯊꯤꯅꯕ ꯇꯧꯁꯤꯀꯣ꯫ ꯂꯩꯇ꯭ꯔꯒꯗꯤ ꯅꯨꯄꯤꯗꯣ ꯑꯩꯅ ꯁꯦꯝꯕꯤꯔꯒꯦ꯫ ꯃꯔꯝꯗꯤ ꯑꯩꯁꯦ ꯑꯁꯤꯟ ꯑꯔꯥꯡꯒꯤ ꯊꯕꯛ ꯌꯥꯝ ꯍꯩ꯫ ꯍꯌꯦꯡꯋꯥꯏ ꯑꯍꯜ ꯑꯣꯏꯔꯒꯅꯦ ꯑꯔꯥꯡꯐꯝ ꯐꯝꯕ ꯑꯣꯏꯗꯣꯏꯅꯤ꯫ ꯁꯨꯔꯦꯁꯀꯤ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯔꯒ ꯌꯣꯍꯦꯟꯕꯗꯣ ꯁꯤꯊ ꯅꯣꯛꯑꯦ꯫ ꯚꯥꯏ ꯅꯪꯁꯤꯗꯤ꯫ ꯅꯣꯛꯄ ꯅꯠꯇꯅ ꯃꯇꯥꯡ ꯑꯗꯨꯗ ꯑꯇꯩ ꯄꯥꯝꯕꯩꯁꯨ ꯂꯩꯇꯦ꯫ ꯑꯁꯨꯛ ꯀꯨꯏꯅ ꯄꯥꯈꯪ ꯑꯣꯏꯔꯛꯄꯁꯤꯗ ꯃꯥꯒꯤ ꯃꯊꯧ ꯑꯃꯗꯤ ꯀꯦꯔꯤꯌꯔꯗ ꯄꯨꯛꯅꯤꯡ ꯂꯨꯞꯈꯤꯕꯅ ꯄꯨꯟꯁꯤꯒꯤ ꯑꯣꯏꯕ ꯅꯨꯡꯁꯤꯕꯒꯤ ꯂꯝꯗ ꯃꯥꯒꯤ ꯈꯣꯡꯊꯥꯡ ꯑꯃꯗ ꯐꯥꯎ ꯍꯦꯛ ꯂꯩꯇꯦ꯫ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯑꯣꯏꯔꯁꯨ ꯑꯗꯨꯅ ꯃꯥꯒꯤ ꯔꯤꯂꯦꯁꯟꯁꯤꯞ ꯁ꯭ꯇꯦꯇꯁꯇꯤ ꯁꯤꯡꯒꯜꯅꯤ꯫ ꯀꯅꯥ ꯂꯩꯇꯦ꯫ ꯁꯨꯔꯦꯁꯇꯤ ꯃꯥꯒꯤ ꯍꯥꯏ ꯁ꯭ꯀꯨꯜ ꯂꯥꯏꯐꯀꯤ ꯂꯨꯅ ꯇꯤꯟꯅꯔꯛꯄ ꯃꯃꯥꯟꯅꯕꯅꯤ꯫ ꯑꯗꯨꯅ ꯉꯁꯤ ꯃꯃꯥꯟꯅꯕꯅ ꯍꯧꯗꯣꯔꯛꯂꯤꯕ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯃꯍꯥꯛ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯐꯝ ꯑꯃ ꯏꯈꯪ ꯍꯦꯛ ꯈꯪꯗꯦ꯫ ꯑꯅꯤꯗꯣ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯀꯣꯜ ꯑꯗꯨ ꯊꯝꯃꯦ꯫ ꯌꯣꯍꯦꯟꯕ ꯉꯁꯤꯗꯤ ꯋꯥꯈꯜ ꯈꯔ ꯅꯨꯡꯉꯥꯏꯕꯗꯧꯅ ꯇꯧꯏ꯫ ꯄꯨꯛꯅꯤꯡꯁꯨ ꯑꯃꯨꯛ ꯃꯀꯥ ꯂꯥꯝꯕꯗꯧꯅꯁꯨ ꯇꯧꯏ꯫ ꯑꯣꯟꯊꯣꯛꯄ ꯍꯥꯏꯗꯨꯅꯤ꯫ ꯇꯥꯏꯕꯪꯄꯥꯟꯁꯦ ꯆꯤꯔꯕ ꯃꯇꯝꯗ ꯁꯨꯔꯦꯁ ꯅꯠꯇꯅ ꯃꯥꯒꯤ ꯋꯥ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯕ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯑꯋꯥꯕꯅꯤ ꯃꯁꯤꯁꯨ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯥꯏꯟ ꯗꯥꯏꯚꯔꯠ ꯇꯧꯔꯤꯉꯩꯗꯨꯗ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯆꯥꯅꯕ ꯊꯧꯔꯥꯡ ꯇꯧꯔꯦ꯫ ꯎꯆꯤꯟ ꯅꯥꯆꯤꯟ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯇꯤꯚꯤ ꯉꯥꯏꯍꯥꯛꯇꯪ ꯌꯦꯡꯒꯦ ꯈꯟ ꯗ꯭ꯔꯣꯌꯤꯡ ꯔꯨꯝꯗ ꯆꯪꯂꯛꯑꯦ꯫ ꯀꯣꯆꯇꯨꯗ ꯉꯥꯏꯍꯥꯛ ꯉꯥꯊꯔꯒ ꯇꯤꯚꯤꯗꯣ ꯑꯣꯟ ꯇꯧꯏ꯫ ꯑꯌꯨꯛ ꯄꯨꯡ 11 ꯆꯞ ꯆꯥꯅ ꯇꯥꯔꯦ꯫ ꯇꯤꯚꯤꯗꯨ ꯑꯣꯟ ꯇꯧꯕꯒ ꯔꯤꯃꯣꯠꯇꯨ ꯄꯥꯏ ꯑꯗꯨꯒ ꯗꯤꯁꯀꯣꯚꯔꯤ ꯆꯦꯅꯦꯜ ꯊꯥꯒꯠꯂꯦ꯫ ꯗꯤꯁꯀꯣꯚꯔꯤ ꯆꯦꯅꯦꯜ ꯑꯗꯨ ꯊꯥꯒꯠꯄꯒ ꯏꯖꯤꯞꯁꯤꯌꯥꯟ ꯃꯃꯤꯒꯤ ꯃꯔꯝꯗ ꯗꯣꯀꯨꯃꯦꯟꯇꯔꯤ ꯑꯃ ꯂꯥꯛꯑꯝꯃꯤ꯫ ꯗꯣꯀꯨꯃꯦꯟꯇꯔꯤ ꯑꯗꯨꯗ ꯑꯦꯟꯁꯤꯌꯟ ꯏꯖꯤꯞꯇ ꯃꯤ ꯑꯃ ꯁꯤꯔꯕ ꯃꯇꯨꯡ
ꯃꯈꯣꯏꯒꯤ ꯙꯔꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯡꯊꯣꯛꯄ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯑꯃꯗꯤ ꯑꯁꯤꯕꯗꯨꯒꯤ ꯍꯛꯆꯥꯡꯒꯤ ꯄꯥꯔꯠꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯖꯥꯔ ꯃꯅꯨꯡꯗ ꯇꯣꯉꯥꯟꯅ ꯍꯥꯞꯆꯤꯟꯗꯨꯅ ꯊꯝꯕ ꯑꯃꯗꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯣ ꯄꯠꯊ ꯄꯨꯝꯊꯔꯛꯄ ꯃꯇꯝꯗ ꯀꯥ ꯍꯦꯟꯅ ꯆꯥꯊꯠꯇꯅꯕ ꯃꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯏꯟꯒ꯭ꯔꯤꯗꯤꯌꯦꯟꯁꯤꯡ ꯃꯗꯨꯒꯤ ꯃꯇꯨꯡ ꯀꯣꯇꯟ ꯐꯤꯅ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯌꯦꯠꯁꯤꯜꯂꯒ ꯃꯃꯤꯐꯥꯏꯠ ꯇꯧꯕ ꯍꯥꯏꯕꯗꯤ ꯀꯣꯐꯤꯟ ꯃꯅꯨꯡꯗ ꯍꯥꯞꯆꯤꯜꯂꯒ ꯑꯁꯤꯕꯗꯨ ꯂꯦꯡꯗꯅ ꯃꯐꯝ ꯆꯥꯅ ꯊꯝꯕ ꯃꯈꯣꯏꯒꯤ ꯆꯠꯅꯕꯤꯕꯨ ꯃꯌꯦꯛ ꯁꯦꯡꯅ ꯗꯣꯀꯨꯃꯦꯟꯇꯔꯤ ꯑꯗꯨꯗ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯤ ꯃꯗꯨ ꯎꯕꯗ ꯌꯨꯍꯦꯟꯕ ꯗꯣꯀꯨꯃꯦꯟꯇꯔꯤ ꯑꯗꯨ ꯌꯦꯡ ꯋꯥꯈꯜꯗ ꯈꯜꯂꯦ ꯏꯖꯤꯞꯁꯤꯌꯟꯁꯤꯡꯁꯤ ꯌꯥꯝ ꯑꯦꯗꯚꯥꯟꯁ ꯑꯣꯏ ꯑꯗꯨꯅ ꯑꯣꯏꯔꯝꯕ ꯇꯥꯏ ꯃꯈꯣꯏꯒꯤ ꯁꯤꯚꯤꯂꯥꯏꯖꯦꯁꯟꯁꯤ ꯋꯥꯟ ꯑꯣꯐ ꯗ ꯗꯤꯕꯂꯞ ꯁꯤꯚꯤꯂꯥꯏꯖꯦꯁꯟ ꯍꯥꯏꯅꯔꯤꯕ ꯏꯖꯤꯞꯇ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯤꯜ ꯈꯨꯗꯤꯡꯗ ꯃꯈꯣꯏ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯦꯛꯁꯄꯥꯔꯠ ꯑꯣꯏ ꯏꯖꯤꯞꯁꯤꯌꯟꯁꯤꯡꯅ ꯁꯥꯕ ꯄꯥꯏꯔꯥꯃꯤꯠ ꯇꯣꯉꯥꯟꯕ ꯀꯣꯛ ꯑꯃ ꯆꯦꯜꯂꯒ ꯁꯥꯏ ꯃꯈꯣꯏꯗꯤ ꯑꯦꯁꯇ꯭ꯔꯣꯅꯣꯃꯤ ꯋꯥꯡꯉꯤ ꯅꯨꯃꯤꯠ ꯊꯥ ꯊꯋꯥꯟꯃꯤꯆꯥꯛꯀꯤ ꯈꯣꯡꯆꯠ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯉꯤ ꯑꯃꯔꯣꯝꯗ ꯃꯈꯣꯏꯅ ꯃꯃꯤ ꯁꯦꯝꯕꯒꯤ ꯃꯑꯣꯡꯁꯤꯒ ꯍꯧꯖꯤꯛ ꯃꯥꯅ ꯍꯣꯁꯄꯤꯇꯥꯜꯗ ꯑꯣꯇꯣꯞꯁꯤ ꯍꯥꯏꯕꯗꯤ ꯄꯣꯁꯃꯣꯔꯇꯦꯝ ꯇꯧꯕꯒꯤ ꯄ꯭ꯔꯣꯁꯤꯗ꯭ꯌꯨꯔꯁꯤꯒ ꯀꯔꯤꯁꯨ ꯏꯈꯦꯠ ꯈꯦꯠꯅꯗꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯃꯤ ꯍꯥꯏꯔꯤꯁꯦ ꯄ꯭ꯔꯤꯖꯥꯔꯕ ꯇꯧꯔꯒ ꯊꯝꯕꯅꯤ ꯗꯦꯗ ꯕꯣꯗꯤ ꯑꯃꯕꯨ ꯑꯃꯔꯣꯝꯗ ꯑꯣꯇꯣꯞꯁꯤꯗꯁꯨ ꯗꯦꯗ ꯕꯣꯗꯤ ꯑꯃꯒꯤ ꯃꯔꯝꯗ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕꯅꯤ ꯑꯗꯨꯅ ꯑꯅꯤꯁꯦ ꯌꯥꯝ ꯃꯔꯤ ꯂꯩꯅꯩ ꯊꯣꯏꯅ ꯈꯦꯠꯅꯕ ꯂꯩꯒꯗꯕ ꯃꯥꯟꯗꯦ ꯏꯖꯤꯞꯁꯤꯌꯟꯁꯤꯡꯒꯤ ꯀꯜꯆꯔꯁꯤꯗꯒꯤ ꯏꯟꯁꯄꯤꯌꯔ ꯇꯧꯔꯝꯕꯁꯨ ꯌꯥꯏ ꯑꯣꯇꯣꯞꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯁꯨꯝꯅ ꯃꯗꯣꯝ ꯋꯥꯈꯜ ꯑꯃꯗ ꯗꯤꯁꯀꯣꯚꯔꯤ ꯆꯦꯅꯦꯜꯗ ꯂꯥꯛꯂꯤꯕ ꯗꯣꯀꯨꯃꯦꯟꯇꯔꯤꯗꯣ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯉꯤ ꯑꯁꯨꯝꯅ ꯌꯦꯡꯂꯤꯉꯩ ꯑꯦꯗꯚꯔꯇꯤꯁ ꯑꯃ ꯃꯔꯛꯇ ꯂꯥꯛꯁꯤꯜꯂꯤ ꯑꯦꯗꯚꯔꯇꯤꯁꯇꯨ ꯂꯥꯛꯄꯗꯒꯤ ꯃꯍꯥꯛ ꯆꯦꯅꯦꯜꯗꯣ ꯆꯦꯟꯖ ꯇꯧꯋꯤ HBO ꯆꯦꯅꯦꯜꯗ ꯇꯥꯞ ꯂꯥꯎꯅ ꯃꯦꯠꯂꯤ ꯔꯤꯃꯣꯠꯇꯨꯗ ꯆꯦꯅꯦꯜ ꯑꯗꯨꯗ ꯗ ꯅꯨꯟ ꯍꯥꯏꯔꯤꯕ ꯃꯨꯚꯤꯗꯣ ꯂꯥꯛꯇꯨꯅ ꯂꯩꯔꯝꯃꯤ ꯑꯀꯤꯕ ꯍꯣꯔꯔꯒꯤ ꯏꯂꯤꯃꯦꯟꯅ ꯄꯤꯛ ꯊꯜꯂꯕ ꯑꯕꯦꯗ ꯊꯣꯛꯈꯤꯕ ꯈ꯭ꯔꯤꯁꯇꯜ ꯂꯥꯏꯅꯤꯡꯕꯤ ꯂꯝꯕꯣꯏꯕꯤ ꯐꯠꯇꯕ ꯗꯦꯃꯣꯅꯤꯛ ꯊꯋꯥꯏ ꯆꯦꯟꯕꯤ ꯕꯥꯂꯦꯛ ꯀꯧꯕꯤ ꯅꯨꯟ ꯑꯃꯒꯤ ꯋꯥꯔꯤꯅꯤ ꯁꯤꯅꯦꯃꯥ ꯑꯗꯨꯗ ꯃꯍꯥꯛ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯕꯒꯨꯝ ꯇꯧꯏ ꯃꯗꯨ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯌꯨꯍꯦꯟꯕꯒꯤ ꯋꯥꯈꯜꯗꯨ ꯐꯤꯂꯝꯗꯨꯗ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯇꯧꯕꯗꯧꯅ ꯄꯨꯗꯨꯅ ꯆꯠꯄꯗꯧꯅ ꯇꯧꯏ ꯕꯦꯂꯦꯛ ꯍꯥꯏꯕ ꯗꯦꯃꯣꯅꯤꯛ ꯁ꯭ꯄꯤꯔꯤꯠ ꯆꯦꯜꯂꯕ ꯅꯨꯟꯁꯤꯅ ꯂꯥꯏꯅꯤꯡꯕꯤ ꯂꯥꯟꯖꯗꯕꯤ ꯀꯌꯥꯕꯨ ꯃꯅꯤꯡ ꯇꯝꯅ ꯍꯥꯠꯄ ꯎꯔꯒ ꯌꯨꯍꯦꯟꯕ ꯃꯊꯟꯗ ꯋꯥꯍꯪ ꯍꯪꯖꯩ ꯆꯥꯟꯅꯅ ꯐꯠꯇꯕ ꯊꯋꯥꯏ ꯗꯦꯃꯣꯅꯤꯛ ꯁ꯭ꯄꯤꯔꯤꯠꯁꯦ ꯂꯩꯕ꯭ꯔꯥ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯐꯤꯂꯝꯅꯤ ꯃꯁꯤꯗꯤ ꯐꯤꯂꯝꯁꯤꯕꯨ ꯌꯦꯡꯕꯗ ꯄꯥꯝꯖꯕꯁꯤꯡꯒꯤ ꯃꯤꯠ ꯄꯦꯟꯅꯕ ꯑꯀꯤꯕꯇꯅ ꯄꯤꯛ ꯊꯜꯂꯕ ꯍꯣꯔꯔꯗ ꯕꯦꯁ ꯇꯧꯕ ꯐꯤꯂꯝ ꯑꯃꯅꯤ ꯑꯁꯨꯝꯅ ꯋꯥꯈꯜꯗ ꯈꯜꯂꯦ ꯑꯣꯏꯁꯣꯏꯕ ꯌꯥꯔꯣꯏꯗꯕ ꯋꯥꯈꯜꯗ ꯇꯥꯎꯗꯨꯅ ꯄꯨꯕ ꯄꯟꯊꯨꯡꯐꯝ ꯍꯤꯊꯥꯡꯐꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ ꯐꯤꯂꯝꯗꯤ ꯐꯤꯂꯝ ꯑꯃ ꯑꯗꯨꯝ ꯑꯣꯏꯗꯨꯅ ꯂꯩꯖꯁꯅꯨ ꯀꯩꯗꯧꯅꯨꯡꯗ ꯔꯤꯌꯦꯂꯤꯇꯤꯒ ꯈꯛ ꯅꯛꯁꯤꯟꯅꯅ ꯆꯠꯄ ꯌꯥꯔꯣꯏ ꯌꯥꯝꯅ ꯑꯅꯤꯁꯦ ꯒꯦꯄꯤꯡ ꯂꯩ ꯑꯁꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯐꯤꯂꯝ ꯑꯗꯨ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯉꯤ ꯐꯤꯂꯝ ꯑꯗꯨ ꯌꯦꯡꯅ ꯆꯥꯛꯀ ꯇꯣꯛꯂꯛꯄꯒ ꯅꯨꯡꯊꯤꯜ ꯅꯨꯡꯁꯥ ꯁꯥꯖꯔꯁꯨ ꯅꯤꯡꯊꯝꯊꯥꯒꯤ ꯃꯇꯝ ꯑꯣꯏꯕꯅ ꯃꯁꯥꯗꯨ ꯃꯨꯟꯊꯔꯛꯄ ꯇꯨꯝꯅꯤꯡꯕ ꯑꯃ ꯐꯥꯎꯔꯝꯃꯤ ꯀꯣꯁ ꯃꯊꯛ ꯑꯗꯨꯗ ꯐꯝꯅ ꯐꯝꯅ ꯃꯍꯥꯛ ꯇꯤꯚꯤꯗꯨ ꯌꯦꯡꯕ ꯆꯪꯈꯤꯗ꯭ꯔꯦ ꯃꯁꯥꯗꯣ ꯈ꯭ꯔꯞ ꯈ꯭ꯔꯞ ꯆꯤꯡꯉꯛꯏ ꯇꯨꯝꯊꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ ꯃꯃꯤꯠ ꯑꯅꯤꯗꯣ ꯆꯦꯖꯠ ꯎꯏꯁꯤꯟꯗꯨꯅ ꯂꯩ ꯇꯨꯝꯅ ꯇꯨꯝꯅ ꯃꯍꯥꯛ ꯃꯪꯂꯩꯕꯥꯛ ꯑꯃꯗ ꯆꯠꯂꯤ ꯃꯩꯉꯥꯜ ꯐꯪꯗꯕ ꯀꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛ ꯂꯩꯕꯗꯧꯅ ꯇꯧꯏ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗꯨ ꯄꯨꯝꯃꯝꯃꯝꯃꯤ ꯀꯥꯗꯨꯒꯤ ꯃꯅꯨꯡꯗ ꯀꯔꯤ ꯂꯩ ꯍꯥꯏꯕ ꯃꯥ ꯈꯪꯗꯦ ꯑꯏꯪꯕ ꯎꯟ ꯄꯨꯕ ꯅꯨꯡꯁꯤꯠꯅ ꯀꯥꯗꯨꯒꯤ ꯃꯅꯨꯡꯗ ꯁꯤꯠꯄꯗꯧꯅꯁꯨ ꯇꯧꯏ ꯑꯗꯨꯕꯨ ꯃꯥꯅ ꯂꯩꯔꯤꯕ ꯀꯥꯗꯨ ꯌꯥꯝ ꯏꯪꯕ ꯃꯑꯣꯡꯗ ꯀꯣꯜ ꯆꯤꯜꯂꯤ ꯑꯣꯏꯕ ꯚꯥꯏꯕ ꯑꯃ ꯃꯁꯥꯗ ꯇꯠꯇꯅ ꯏꯊꯤꯜ ꯄꯤꯔꯤ ꯃꯍꯥꯛ ꯃꯁꯥꯅ ꯂꯩꯖꯔꯤꯁꯦ ꯀꯗꯥꯏꯗꯅꯣ ꯈꯪꯗꯦ ꯑꯃꯝꯕꯗꯨꯗ ꯃꯍꯥꯛ ꯃꯁꯥꯅ ꯆꯠꯂꯤꯕ ꯃꯥꯏꯀꯩꯗꯣ ꯀꯗꯣꯝꯗ ꯊꯥꯡꯖꯤꯜꯂꯤꯅꯣ ꯈꯣꯡꯊꯥꯡꯗꯨꯁꯨ ꯈꯪꯗꯦ ꯆꯠꯂꯤꯅꯤ ꯍꯥꯏꯗꯅ ꯃꯍꯥꯛ ꯑꯃꯝꯕꯗꯨꯗ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯑꯗꯨꯝ ꯆꯠꯂꯤ ꯑꯁꯨꯝꯅ ꯂꯦꯞꯇꯨꯅ ꯈꯣꯡꯊꯥꯡ ꯑꯗꯣ ꯊꯥꯡꯗꯨꯅ ꯂꯥꯛꯄꯅ ꯃꯩꯅ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯉꯥꯟꯅ ꯊꯥꯟꯕ ꯀꯥ ꯑꯃ ꯂꯩꯕ ꯎꯔꯦ ꯑꯉꯥꯟꯕꯗꯨ ꯎꯕꯗ ꯃꯁꯥꯗ ꯀꯟꯐꯤꯗꯦꯟꯁ ꯑꯃ ꯐꯥꯎꯕ ꯍꯧꯔꯛꯂꯦ ꯃꯩꯉꯥꯜ ꯂꯩꯕ ꯃꯥꯏꯀꯩꯗꯣꯝꯗ ꯑꯃꯝꯕꯗꯨ ꯅꯥꯊꯩꯔꯝꯂꯒ ꯈꯣꯡꯊꯥꯡ ꯊꯥꯡꯖꯤꯟꯕ ꯍꯧꯔꯛꯂꯦ ꯑꯁꯨꯝꯅ ꯑꯉꯥꯟꯕꯗꯨꯗ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯦꯅꯤꯀ꯭ꯋꯤꯟ ꯃꯌꯥꯝ ꯑꯃ ꯀꯥꯗꯨꯗ ꯆꯤꯡꯅ ꯆꯥꯏꯅ ꯉꯝꯗꯅ ꯂꯩꯔꯤ ꯆꯥꯅ ꯁꯦꯝꯕ ꯑꯣꯏꯖꯔꯁꯨ ꯇꯥꯏꯕꯪ ꯃꯤ ꯑꯍꯤꯡꯕꯒ ꯆꯞ ꯃꯥꯟꯅꯅ ꯃꯥꯟꯕ ꯅꯨꯄꯤ ꯅꯨꯄꯥ ꯀꯌꯥꯅ ꯀ꯭ꯔꯤꯛ ꯏꯟꯅꯅ ꯆꯟꯅꯕ ꯀꯥꯗꯨꯒꯤ ꯃꯅꯨꯡꯗ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯆꯥꯅ ꯁꯥꯕ ꯃꯦꯅꯤꯀ꯭ꯋꯤꯟ ꯃꯌꯥꯝꯗꯣ ꯍꯦꯛ ꯌꯦꯡꯕꯗ ꯑꯍꯤꯡꯕꯁꯨ ꯃꯥꯜꯂꯤ ꯂꯣꯟꯊꯣꯛꯇꯕ ꯃꯨꯔꯇꯤ ꯑꯣꯏꯗꯨꯅ ꯇꯨꯃꯤꯟ ꯃꯥꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯂꯦꯞꯇꯨꯅ ꯂꯩꯔꯒꯁꯨ ꯑꯉꯛꯄ ꯑꯃꯗꯤ ꯑꯗꯨꯝ ꯁꯥꯒꯣꯟꯅꯗꯨꯅ ꯂꯩ ꯂꯣꯟꯅ ꯇꯨꯃꯤꯟ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯃꯦꯅꯤꯀ꯭ꯋꯤꯟꯁꯤꯡꯗꯨꯅ ꯑꯃꯃꯝꯇ ꯃꯈꯣꯏꯒꯤ ꯃꯥꯏꯊꯣꯡꯁꯤꯡꯗꯨꯗ ꯌꯦꯡꯉꯤ ꯁꯣꯔꯨꯝꯗ ꯒ꯭ꯂꯥꯁꯅ ꯀꯦꯁ ꯆꯟꯗꯨꯅ ꯗꯤꯁꯄ꯭ꯂꯦꯒꯤꯗꯃꯛ ꯁꯣꯞꯀꯤꯄꯔꯅ
ꯃꯈꯣꯏꯒꯤ ꯄ꯭ꯔꯗꯛꯁꯤꯡꯗꯣ ꯌꯣꯟꯅꯕ ꯍꯥꯏꯗꯨꯅ ꯅꯤꯡꯊꯤꯅ ꯑꯍꯤꯡꯕ ꯃꯤ ꯃꯥꯟꯅꯕ ꯆꯥꯟꯅꯅ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯇꯧꯔꯒ ꯊꯝꯕ ꯃꯥꯜꯂꯤ ꯀꯥꯗꯨꯗ ꯂꯩꯔꯤꯕ ꯃꯤꯅꯤꯀ꯭ꯋꯤꯟꯁꯤꯡ ꯑꯗꯨ ꯍꯦꯛ ꯌꯦꯡꯕꯗ ꯇꯁꯦꯡꯕ ꯃꯥꯜꯂꯤ ꯃꯤꯠ ꯅꯥꯀꯣꯡ ꯅꯥꯇꯣꯟ ꯆꯤꯟꯕꯥꯟ ꯀꯔꯤꯁꯨ ꯈꯦꯠꯅꯕ ꯂꯩꯇꯦ ꯃꯤꯅꯤꯀ꯭ꯋꯤꯟꯁꯤꯡ ꯑꯗꯨ ꯑꯃꯨꯛꯃꯨꯛꯁꯨ ꯃꯉꯣꯟꯗ ꯍꯧꯅꯗꯨꯅ ꯆꯥꯗꯣꯏꯈꯤ ꯌꯦꯡꯂꯛꯄꯁꯨ ꯍꯦꯛ ꯃꯥꯜꯂꯤ ꯑꯁꯨꯝꯅ ꯃꯥꯅ ꯀꯥꯗꯨꯗ ꯃꯤꯅꯤꯀ꯭ꯋꯤꯟꯁꯤꯡ ꯑꯗꯨ ꯌꯦꯡꯂꯤꯉꯩ ꯀꯥꯗꯨ ꯍꯦꯟꯅ ꯀꯥ ꯍꯦꯟꯅ ꯐ꯭ꯔꯤꯖꯤꯡ ꯄꯣꯏꯟꯠ ꯌꯧꯗꯦ ꯈꯥꯛꯄ ꯃꯈꯩ ꯇꯔ ꯆꯤꯡꯒꯩ ꯏꯪꯁꯤꯜꯂꯛꯏ ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯕꯒ ꯃꯤꯅꯤꯀ꯭ꯋꯤꯟꯁꯤꯡꯗꯨꯒꯤ ꯃꯃꯤꯠꯇꯒꯤ ꯑꯉꯥꯡꯕ ꯏꯈꯦꯡ ꯆꯤꯟꯊꯔꯛꯏ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯌꯣꯏꯍꯟꯕꯗꯤ ꯃꯁꯥꯗꯣ ꯍꯥꯏꯄꯔ ꯑꯣꯏꯔꯦ ꯀꯝꯗꯧꯅ ꯀꯗꯥꯏꯗꯒꯤ ꯆꯤꯟꯊꯔꯛꯂꯤꯕ ꯑꯉꯥꯡꯕ ꯏꯈꯦꯡꯅꯣ ꯃꯁꯤꯕꯨ ꯍꯧꯅꯕ꯭ꯔꯥ ꯃꯨꯔꯇꯤ ꯑꯣꯏꯅ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯁꯤꯡꯗꯨ ꯍꯧꯖꯤꯛꯇꯤ ꯑꯍꯤꯡꯕ ꯑꯃꯒꯨꯝ ꯂꯦꯞꯇꯅ ꯆꯣꯡꯊꯣꯔꯛꯑꯦ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯑꯗꯨꯃꯛ ꯃꯨꯔꯇꯤꯒꯤ ꯁꯛꯐꯝ ꯑꯣꯏꯖꯔꯁꯨ ꯑꯍꯤꯡꯕ ꯑꯣꯜꯂꯛꯄꯗꯨꯗꯗꯤ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯍꯤꯡꯕ ꯑꯃ ꯌꯥꯎꯔꯛꯑꯦ ꯗꯥꯛꯇꯔ ꯔꯥꯃꯦꯒꯤ ꯅꯨꯄꯤ ꯗꯥꯛꯇꯔ ꯁꯤꯂꯥ ꯃꯤꯅꯤꯀ꯭ꯋꯤꯟꯁꯤꯡꯗꯨꯒꯤ ꯂꯨꯆꯤꯡꯕꯤ ꯑꯣꯏꯔꯝꯃꯤ ꯁꯤꯂꯥꯅ ꯃꯤꯅꯤꯀ꯭ꯋꯤꯟꯁꯤꯡꯗꯨꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯑꯦ ꯅꯨꯄꯥ ꯑꯁꯤ ꯂꯦꯝꯅ ꯊꯥꯕ ꯌꯥꯗꯦ ꯅꯈꯣꯏ ꯃꯌꯥꯝꯅ ꯃꯥꯕꯨ ꯍꯥꯠꯇꯣꯛꯀꯗꯕꯅꯤ ꯂꯦꯝꯅ ꯊꯥꯕ ꯌꯥꯔꯣꯏꯀꯣ ꯁꯨꯛꯌꯥ ꯌꯥꯔꯣꯏꯀꯣ ꯅꯣꯏꯅ ꯈꯪꯒꯗꯕ ꯑꯃ ꯃꯥꯕꯨ ꯃꯐꯝꯁꯤꯗꯒꯤ ꯀꯩꯗꯧꯅꯨꯡꯗ ꯍꯤꯡꯅ ꯆꯠꯍꯟꯈꯤꯕ ꯌꯥꯔꯣꯏ ꯉꯁꯤ ꯑꯩꯅ ꯅꯈꯣꯏ ꯃꯌꯥꯝ ꯃꯔꯛꯇ ꯇꯤꯜꯂꯤꯕ ꯑꯩꯒꯤ ꯑꯣꯏꯕ ꯐꯤꯕꯝ ꯃꯍꯥꯛꯅ ꯑꯣꯏꯍꯟꯈꯤꯕꯅꯤ ꯃꯥꯕꯨ ꯈꯛ ꯂꯦꯝꯅ ꯊꯥꯕ ꯌꯥꯔꯣꯏ ꯑꯁꯤ ꯍꯥꯏꯔꯗꯅ ꯁꯤꯂꯥꯅ ꯃꯤꯅꯤꯀ꯭ꯋꯤꯟꯁꯤꯡꯗꯨꯗ ꯌꯦꯡꯅ ꯍꯥꯏꯔꯛꯑꯦ ꯃꯤꯅꯤꯀ꯭ꯋꯤꯟꯁꯤꯡꯗꯨꯁꯨ ꯁꯤꯂꯥꯅ ꯍꯥꯏꯔꯤꯁꯤꯡꯗꯣ ꯏꯟꯒꯦ ꯈꯜꯂꯦ ꯍꯧꯖꯤꯛꯇꯤ ꯃꯤꯅꯤꯀ꯭ꯋꯤꯟꯁꯤꯡꯗꯨꯅ ꯃꯥꯕꯨ ꯐꯪꯅꯕ ꯇꯥꯟꯅꯔꯦ ꯑꯉꯥꯟꯕꯅ ꯄꯤꯛ ꯊꯜꯂꯕ ꯀꯥꯗꯣꯝꯗ ꯂꯩꯔꯝꯕꯗꯒꯤ ꯌꯣꯏꯍꯟꯕ ꯋꯥꯈꯜꯗ ꯈꯜꯂꯦ ꯑꯩ ꯉꯁꯤ ꯁꯣꯏꯗꯅ ꯃꯈꯣꯏꯒꯤ ꯈꯨꯠꯇ ꯁꯤꯗꯅꯕ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯕ ꯇꯥꯏ ꯀꯔꯤꯒꯨꯝꯕ ꯇꯥꯈ꯭ꯔꯕꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯂꯣꯏꯔꯦ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯁꯤꯂꯥꯅ ꯑꯩꯕꯨ ꯌꯦꯛꯅꯕꯗꯧꯅ ꯎꯔꯤꯕ ꯀꯔꯤꯅꯣ ꯉꯁꯤ ꯃꯥꯅ ꯑꯩꯒꯤ ꯏꯐꯝꯗ ꯉꯥꯡꯂꯤꯕꯁꯤꯡꯁꯦ ꯑꯁꯤ ꯈꯜꯂꯗꯅ ꯃꯍꯥꯛ ꯃꯌꯥꯝꯗꯨꯅ ꯇꯥꯟꯅꯔꯛꯇ꯭ꯔꯤꯉꯩ ꯑꯉꯥꯟꯕꯗꯨꯗꯒꯤ ꯅꯥꯊꯩꯔꯒ ꯆꯦꯜꯂꯦ ꯈꯪꯍꯧꯗꯅ ꯃꯄꯥꯜꯗꯒꯤ ꯀꯣꯂꯤꯡ ꯕꯦꯜ ꯈꯤꯡꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯑꯦ ꯀꯣꯂꯤꯡ ꯕꯦꯜꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯣꯆ ꯃꯊꯛꯇꯨꯗ ꯇꯨꯝꯂꯝꯕ ꯃꯤꯀꯞ ꯊꯣꯛꯂꯛꯑꯦ ꯗꯥꯛꯇꯔ ꯌꯣꯏꯍꯟꯕ ꯇꯥꯏꯕꯪ ꯋꯥꯈꯜ ꯇꯥꯔꯦ ꯀꯣꯂꯤꯡ ꯕꯦꯜꯗꯨꯅ ꯃꯔꯝ ꯑꯣꯏ ꯋꯥꯈꯜꯗꯤ ꯇꯥꯔꯛꯂꯦ ꯇꯝꯊꯤꯔꯕ ꯃꯪꯗꯨꯗꯒꯤ ꯅꯥꯊꯩꯍꯧꯕꯁꯨ ꯉꯝꯍꯧꯔꯦ ꯁꯣꯐꯥ ꯀꯥꯗꯨꯗꯒꯤ ꯃꯄꯥꯜꯗ ꯊꯣꯛꯂꯛꯂꯦ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯑꯦ ꯊꯣꯡ ꯑꯗꯨ ꯍꯦꯛ ꯍꯥꯡꯇꯣꯛꯄꯒ ꯄꯥꯔꯁꯦꯜ ꯑꯃ ꯊꯤꯟꯕ ꯀꯣꯔꯤꯌꯔ ꯁꯥꯔꯚꯤꯁꯀꯤ ꯅꯤꯄꯥ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯋꯥꯔꯤꯁꯤꯒꯤ 9ꯁꯨꯕ ꯏꯄꯤꯁꯣꯗ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯌꯥꯝꯅ ꯋꯥꯔꯤꯁꯤꯕꯨ ꯇꯥꯕꯤꯔꯒ ꯑꯗꯣꯝꯒꯤ ꯑꯄꯥꯝ ꯄꯥꯝꯗꯁꯤꯡꯗꯨ ꯀꯃꯦꯟꯗ ꯊꯝꯕꯤꯔꯝꯃꯨ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ